leikhidraba Kuki jo furupki miyai marfuga tareki asiba hakchang leiron chankhre Manipurgi apunbagi saruktagi Kuki jo singi oiba separate administration ama semnaba me ahumdagi haurakhiba kanglupki irangda leikhidraba Kuki jo furupki leikhidraba miyai marfuga tareki asiba hakchang ngasi Kangpokpi district da leiron chankhre ngasi leiron chankiba Kuki jo furupki miyoi marfuga taret asigi manungda hakchang nifuga mathoidi imphaldagi choppergi khuthangda purakhibani nifuga tarukna Surachandpur district hospital da leirakhiba ngaktani leikidraba Kuki jo furupki miyoi marfuga tareki aroiba oina leiron chananabagidamag dharamagi oiba laison tinson gi thoram ama Surachandpurgi tuibongi peace ground da pangthokki madu loiraba matungda miyoi marfuga tareki kom tawduna asiba hakchang sing adu leiron chankhibani Panba yai kanglupki irang asida miyoi lising mariga chatret marfuga taruki yumkai mai thadokre dharmagi oiba laisang chahumga marfu taruk mai thadokpada natana amang ata thowanki miyoi lising humdra hena lanjena duna tongan ba relief camp singda sangjafam lauduna leinari District and Session Judge Thobalgi Nauna Saba Building Sanghakre Democracy Chatpa Lamda Judiciary Haibasi Thadoknaba Kainaba Yadraba Mari Amani Chief Minister Manipur Khwaidagi Fazaba Lamdam Amani Prime Minister Narendra Modi Nasu Guwahati Dagi Manipur Dana Hena Ahenba Mityeng Sanglibani Democracy Chatpa Lamda Judiciary Haibasi Thadoknaba Yadraba Kainaba Yadraba Mari Amani Wafam asi ngasi Manipur Lengaki Law and Legislative Affairs Department Sinduna Z3 Annex Building for the Court of District and Session Judge Thobalgi Nauna Saba Building Sangabagi Thauramda Chief Minister N. Birena Phongdokhibani Mahangna makha taraduna hai Hauzik Manipurgi Pibam Aruba Leirabasu Miyamgi Matengdagi Pibam Khara Fagatle Adubu Sakhwat Lamjenda Mityeng Changdaba Yadaba Sakhwat Tharangi Thabakshu Paikhatjabani Manipurgi Fazaba Asida Prime Minister Narendra Modi Yamna Nungshiba Fazaba Lamdam Ama Oinanaba Sangwatpa Pami Aduna Iramdam Asigi Fazaba Asida Malemgi Laibak Kiyadagi Lakpa Pamba Sangwatpa Sagatpagi Thabaksing Paikhatli Imphal Airport International Thakta Yamna Kana Sangwatli Hauzik Lamdam Asigi Logi Awatpa Kaya Lairi Manipur High Court Ki Chief Justice Lairamdaba Adu Haujikti Chief Justice Matik Chana Lairi Lamdam Asida Logi Awatpa Lairiba Sing Mankhatnaba Law University Ama Linkhatnaba Thaurang Paikhatlagani Law Department gi mi awat palairabasu hapchenaba hotnari ngasi sangariba building asi yamna fazei lenana achumba wile fangani thazai draki matangda stelangang na sangshiliba khongjang asida legal experts singna support tawbiu makata na infrastructure awat pasing menkhatnaba hotnari ngasi sangabagi thorum asida High Court of Manipur gi Chief Justice Siddharnath Mirdul Manipur Sarkar gi Law and Legislative Affairs Minister T.S. Basanta Kumar High Court of Manipur gi Justice A. Bimol Justice A. Guneswar Sarama Justice Golmai Gaimfun Siluk Kabuina Singba Singna Phampaki Phambam Langda Lengsinki Mayualgi Eikhoigi Anuba Langwangi Paujel Puba Lamsang Khongchat Lamthakre Manipur Youth League Mayol na sinduna ngasidagi hauraga matang chahigi January 8 phauba Eikhoigi Anuba Langwangi Paujel Puba Lamsang Khongchat ngasidagi senglaba kanglagi laifam lendagi maira lauduna khongshanba haukre Anuba Langwangi Paujel Puba Lamsang Khongchat adugidamak Manipurgi tongan ba mafam kiyada leiba ima ibel ahal laman mahiroi kayana senglaba kanglagi laifam lenda laktuna maira laukibaga lonana khongchat aduda kokomigi coordinator Jitendra Ningombana Lamthaki Lamsang Khongchat asigi matangda Mayolgi convener Asem Prince na hai apunbagi saktam leiraba matamda yeknaba khudimak mayuknaba ngamgani yeknaba khudimak mayuknaba ngamnanabagidamak aikhoi khudimak punchinaba mathau tai hiram kiyada soktuna leiraba khunai asina masagi oiba wakhalonda lepchaba ngamdana leirakpa kuire hiram khudingda sotharaba khunai ama oina leirakliba asigi mathakta haukiba me ahumdagi Kuki nako terrorist singna maite bu muthatnaba lamdam masigi ipai pu singna ngaklamba lamkhigi saruk singda saungna singnaba horaklabani hainasu mahakna makata na phongdokhi Matamatamgi oiba ipau update singidamag channel asibu miyamna nungsibiduna like comment subscribe tawiramu